Russia amasung Ukraine yoiba landfom losinabagidamagta Alaska da pangtokkiba mifam adu yamna chawna maithikraba matungda hauzik Donald Trump ki maikeidigi EU leaders yauna unakkiba Zelensky ki yoiba mifam aduda yamna chawba success ama lakpagi yoiba wafam ama thorakli 2022 dagi haurakkiba Russia amasung Ukraine yoiba landfom asi hauzik losinba yabagi yoiba stage amada yausilakle Ukraine ki President Volodymyr Zelensky amasung Russian President Vladimir Putin landfom asi losinabagidamagta table amatada famduna negotiation tawba yabagi oiba oithokba ama urakle China hairiba country asigi oina hauji khwaidigi yamna chawba akiba adu laklaga ra haiduna expert kaya amaki maikeidigi yamna kana wahang tawnaba horakli khudingmak pu anawba update amada amuk kana taramna ukchuri Ukraine amasung Russia gi oina songnariba landfom asi losinabagidamagta Donald Trump gi maikeidigi yamna kana honaduna Alaska gi oibi mifam pangthokraba matungda lepa leitana landfom asigi oina lakliba anoba development singa asigi matangda amuk yengbinasi Alaska gi oina pangthokhiba mifam aduda US President Donald Trump ki maikeidigi Zelensky asibu yahonnabagidamagti yamna kana honaki adubu Vladimir Putin gi maikeidigi hairiba wafum adu sugya yaroi hairakpadagi upai leitaduna adumak yahonba ngamdana mifam adu pangthokhibani hairiba mifam aduda Russian side gi thamnamiba wafam sing adu puthokduna Donald Trump gi maikeidigi Russia gi mhut sinduna hairiba wafam sing aduga loinana Zelensky ga Ukraine gi oiba lenga asiga negotiation gi oiba mifam adu ngarang pangthokre hairiba mifam adu da Ukraine hairiba country asibu mathanda tadana bagi damakta Zelensky gi supporta European Union amasung leiriba atopa country kaya ama mahaki backing da laktuna punna wari watai sana vinakibani hairiba mifam adu pangthoklingai gi manungda US President Donald Trump ki maikeidi gi Vladimir Putin da call tawduna makoina khanariba wafam sing adu Vladimir Putin da fongdoktuna negotiation gi oiba process adu chathaki haina fongdokli hairiba negotiation gi oiba process aduda Vladimir Putin gi maikeidigi landfom asi losinabagidamagta ceasefire gi oiba wafam poraknabagidamagta honaba matamda Zelensky gi maikeidigi Putin amasung Zelensky makoi animak yauna makoi ani gi oiba country ni si gi oiba representative gi oiba direct oiba meeting ama pangthoknabagidamagta aduma fongdoktuna lakibani adubu hairiba wafam adu Russian President Vladimir Putin gi maikeidigi kaidawnungda yaroi haiduna adumak ngasi fawba lakibani Alaska gi oiba mifam adudasu Trump ki maikeidigi Zelensky yahonnabagidamagta yamna kana honnaki hairiba matam adudasu Putin gi maikeidigi yaraktabana maram oiduna adumak yahonkhidribani adubu hauzik EU lusingmasing yauna pangthokhiba mifam adugi matungda Vladimir Putin ki maikeidigi matam kuinadigi yaroi haiduna fongdoklamba wafam adu yaragani Zelensky ga punna faminaduna negotiation tawba hawbagi oiba process adu yaragani haibigi oiba signal ama lakliba si Trump ki oinadi yamna chawba mai apakpa ama oiribani Masida sunatana pangthokhiba mifam adugi matungda Russian President Vladimir Putin gi maikeidigi Ukraine gi oina songnariba landfom asi losinabagi damakta US President Trump ki maikeidigi yamna kanna honaribagi oiba wafamsing asibu thagat wahai oina fongdorakhiba hauzik Ukraine gi landfom asi losinabagi damakta Trump ki maikeidigi yamna wana honajariba asi Russian President Vladimir Putin gi maikeidigi sakhangbibagi oiba wafam amakak yamna kana thorakli matang asida ikoina uba yaba wafam ama haiba taragidi matam kuinidigi Russian President Putin gi maikeidigi sugya yaroi haiduna Trump ki maikeidigi akanba pressure tawraba fawbada yaroi haiduna lakibu wafam adu ikang khawdana yagani haiduna fongdorakliba asigi maramdi Russia gi side gi thamkiba demand khara adu Ukraine gi side gi fulfill tawre haiba wafam asini mifam asi pangthokringai gi mangjongna Donald Trump ki maikeidigi Ukraine da thamlakhiba akanba wafam ama haiba taragadi karigumba peace deal pamba taragadi Russia hairiba country asi mapangal yamna kanba Ukraine gi yengnaruba matamda compare tawba yadaba country oibanina Crimea hairiba lam asi Russia da adumak oihankhinaba Ukraine gi maikeidigi amu hana claim tawdanaba aduga NATO da yaunabagidamagta Ukraine gi leiriba manglan adu thadoknabagidamagta wafam adu fongdorakibani hairiba condition ani asi yaba ngamba taragadi Trump ki maikeidigi peace deal asigidamagta negotiation tawbigani makhatana chathagani haiba wafam adu thamkibani maram aduna hairiba condition ani asi thamkraba matungda Russia gi side gi fawwa yarakpa wafam sing lakpa asina takpadi Russia gi maikeidigi demand tawrakliba Ukraine hairiba country asi NATO yahonganu aduga Crimea asibu mafung fana Russia da pitoraklo haibigi oiba wafam asi Ukraine gi side gi accept tawramlagani haiba wafam asini hairiba wafam asi yanakraba matungda lakadoriba negotiation gi oiba process peace deal ama sign tawnabagi damakta honariba asida khwainagi yamna chawba problem ama oirakadoriba asi Donbass gi oiba Donetsk amasung Luhansk gi oiba region asini Russia dagi side dagi hairiba wafam asida leiriba Ukraine gi oiba troops asi mafung fana handoktuna hairiba region ani asi Russia da mapung fana surrender tawro haibigi oiba wafam adu fongdokhibani adubu Donbass gi oiba region asi Ukraine hairiba country asi gi oina khwaidigi yamna maru oiba economically strategically yamna maru oiba mafam ama oibana Ukraine gi maikeidigi su pithokningdabagi oiba wafamsing adumak fongdoktuna laklibani hairiba mafam asi kannabagi damaktani Ukraine gi miyoi kya amagi maikeidigi thawai thakriba asizu
ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯗꯣꯟꯕꯥꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟꯁꯤꯡ ꯑꯁꯤꯗ ꯆꯪꯁꯤꯟꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯀꯦꯜꯂꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯦꯝꯍꯧꯔꯤꯕ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤ ꯀꯌꯥ ꯑꯃꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯧꯁꯤꯟꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯨ ꯐꯪꯗ꯭ꯔꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯟꯇꯔꯦꯁꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯔ ꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯑꯞꯗꯦꯠꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯕ ꯇꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯃꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯂꯥꯟꯐꯝ ꯑꯁꯤ ꯇꯁꯦꯡꯅ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯕ ꯇꯥꯔꯒꯗꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖꯀꯤꯗꯃꯛꯇ ꯇꯥꯟꯅꯔꯤꯕ ꯂꯝꯖꯦꯜ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯗꯨꯅ ꯇꯥꯟꯕ ꯌꯥꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯔꯤꯕ ꯑꯁꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤꯡꯗ ꯏꯍꯥꯟ ꯍꯥꯟꯕꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯂꯦꯞꯄ ꯃꯇꯝꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯦꯡꯁꯤꯜꯂꯤꯉꯩꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗꯕ, ꯄ꯭ꯔꯦꯁꯔ ꯇꯧꯕ ꯉꯝꯗꯕ, ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯡꯁꯟ ꯑꯊꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄ ꯔꯤꯁꯣꯔꯁꯁꯤꯡꯒꯤ ꯑꯣꯏꯕ ꯑꯜꯇꯔꯅꯦꯇꯤꯕ ꯑꯁꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯩꯅꯥꯗ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯑꯁꯤ ꯉꯝꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ USꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯄ ꯑꯃꯁꯨꯡ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯥꯔꯀꯦꯠ ꯑꯦꯛꯁꯦꯁ ꯑꯗꯨ ꯍꯦꯟꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯆꯩꯅꯥꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯇꯝ ꯑꯃꯗ ꯔꯁꯤꯌꯥꯗ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯅ ꯌꯦꯡꯁꯤꯟꯕ ꯉꯝꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯅꯤꯁꯨꯕꯗꯅ ꯆꯩꯅꯥꯒ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯤꯕꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯌꯣꯟꯐꯝ ꯂꯩꯇꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯖꯨꯃꯔ ꯑꯣꯏꯔꯤꯕ ꯆꯩꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯗꯤꯄꯦꯟ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯊꯤꯡꯕꯁꯤꯡ ꯑꯗꯨ ꯍꯟꯗꯣꯛꯈꯤꯗꯨꯅ USꯒ ꯃꯔꯤ ꯐꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯗꯤꯄꯦꯟꯗꯦꯟꯁꯤ ꯑꯗꯨ ꯍꯟꯊꯔꯛꯄꯅꯤꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥꯗ ꯍꯧꯖꯤꯛ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯒꯤ ꯑꯍꯣꯡꯕ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯒꯠꯂꯛꯂꯤꯕ, ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯌꯥꯅꯗꯕ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯔꯤꯖꯣꯜꯕ ꯇꯧꯔꯛꯂꯤꯕ, ꯍꯧꯖꯤꯛꯃꯛꯁꯨ ꯆꯩꯅꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯚꯤꯖꯤꯠꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯃꯟ ꯑꯦꯅꯤꯃꯤ ꯑꯃꯒꯨꯝꯅ ꯍꯧꯖꯤꯛ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯑꯁꯤꯕꯨ ꯀꯥꯎꯟꯇꯔ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ USAꯒꯤ ꯑꯣꯏꯅꯗꯤ ꯀꯟꯐ꯭ꯂꯤꯛ ꯑꯃꯠꯇ ꯊꯣꯛꯍꯟꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤ ꯂꯩꯕ ꯍꯩꯅꯗꯕꯅꯤꯅ ꯑꯅꯧꯕ ꯀꯟꯐ꯭ꯂꯤꯛ ꯑꯃꯁꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕ ꯃꯇꯝꯗ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯄꯨꯁ ꯇꯧꯔꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯆꯩꯅꯥ ꯀꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ USꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯍꯟꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯁꯨ ꯆꯩꯅꯥꯁꯨ ꯃꯥꯡꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯕꯅꯤꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯃꯃꯤꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ꯫ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯩꯅꯥ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯕ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯁꯥꯎꯊ ꯆꯩꯅꯥ ꯁꯤꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯇꯦꯠ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤꯗ ꯆꯩꯅꯥꯒꯤ ꯅꯦꯚꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯕꯨꯂꯤ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯍꯧꯖꯤꯛ ꯎꯔꯛꯂꯤꯕꯅꯤ꯫ ꯍꯟꯗꯛ ꯐꯤꯂꯤꯄꯤꯟ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯃꯆꯥꯁꯤꯡ ꯑꯗꯨꯗ USꯒꯤ ꯑꯣꯏꯕ ꯋꯥꯔꯁꯤꯞ ꯊꯥꯖꯤꯟꯗꯨꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯤꯂꯤꯄꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕꯒ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯃꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯟꯗ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯐꯣꯡꯗꯣꯛꯅꯔꯤ꯫